Matamgi Manipuri Wari channel asibu tabiriba khwai pumnamakpu taramna ukjeri. Ngasi sumahusagom Toungamba manga suba tangkak amuk puduna lagjeri punna taminarase. Room hek yobaga bathroom da paisinduna iru phatphat lujathoi. Loiraga thorakduna magi upudu hangdoi aduga kari dress set sigena magut khudomiduna khadangda takduna ngaihang khalli. Machinda muksu sorli. Masige nupi sigite se karma makhaloi jana. Fashion ngawbira nadraga jamjaba pamira. Karino ina asuk yamna charangnarisina. Made kai dress selak jana. Aibo lena da call tawraga hangsirane. As ikairida hangarage ama ekta selage. Asum khalambadagi black pen ama lokthoi aduga white figure shirt ama. Dress set paloiraga dressing table gi mingsal mamangduda leplaga furito khuning yoromdai fawba thikatli. Aduga ngaksamgi kudamdo ani suba phaw thadoi. White sneaker ama tongsalli aduga samdo maida amata tahandana pulap oiromda haikatli. Loibaga dressing table da leiriba gari do muksijille. Loisinba loiraduna thorai aduga Sanathuigi room lomda direct hekta lae. Thongjal yobaga nok tawi manung changdabi mapandagi tanaba maongda. Loirba pung 10 tadore thingi. Kuide Sanathui su thorai ngambadi Sanathuida ngakni yengi. Fanek purple machu ama setli aduga black machu gi furit ama aduga icham chamba plate ama tongi masam asang bado pulap thadoi. Kaino fanek selaktora ngaglap tongna kari sukhandana hanglakpani Sanathui sho tapna kumlai. As yara aduna taba atopa lehaudraba lehawe lao adudo amta change tawla. Asi haiduna mana room duda prap changki aduga opusingdo hangdukduna yengi. Frock ama lokthorei cream machuki icham chambani khudang asangbini. Mangduna khara kotli yam kotpadi nate commit yawna joli. Aduga khungup yawbaduda yamsu wangdaba khuningdi kitang yawba ma puthorei. Si hello. Sanathuidi tingak ngambada yengi aduga latli tawduna. Ai singilum selage. Ihade siwina selo. Ai mapana ngairamdoini ko. Minute ahum phalano. Sasa thoro. Asi hairamlaga thokre aduga mapana ngaiduna lei. Sanathuidi ngambana tawramlibado ngaihak gyan mentada ngaihak mangaga dress tuda ngaihak yengi. Mali dress ro hongdo aga mapanda thorai. Ngambado stair kumtha phamduda leptuna leirami. Sanathui ubada nokfe tawshilai. Sanathuidi ikaidana mamai nontharaga adum kumthakre. Handakti samdasu khara wanglap pulamle. Ngambadi makut oiduna lukhamdana nanthana nokfe tawraga madum inaduna kumtharai. Ngambana garage gari thogdorakduna kit manakta Sanathuina leplibaduda khami. Sanathuidu maningda kage tawbada ngambana. Kaino aise driver oina mayamda intro tawge haira mamangda tongala. Sanathuidu khazaidu ngangsange tawi mangda kakatuna tongi tumin. Gari du thogdorai ngambadi Sanathuida minute khudingi yengai. Sanathuidi maidu thongnaromdo onthokduna adumaklei amuk phaw onselakte. Wari sadradi yararoi khana wari haurai ngamba. Lensana jasaira natraga certificate hana lawr saira. Chambado aidi dum yumdo horen halaga jarge yarani. Sanathuido mamaidu kitang leiselakduna hairakpani. Aidi kem jargde. Noidi breakfast aramni. Adu aidi chadabanina lamakani. Lamadi hana charo. Document lautokpado khara kuina changdang male. Adudi loina ready tawhankrabani. Changbaga lawradoini. Ngarangna bana haikrena haibani. Adudi fadawdo dum yengo. Amuk tumin lainay ngaihak leiraga board office yore. Haibaga tawbaga ready da loina thamami.
Yaubaga adum laurakli. Adai amok council office romda. Aduso adumak job manay. Certificate singdo ngambana pulap paibani. Envelope amamamda haptuna pirakbani. Anidu Thiyam college lomda lai. Gari do parking da park toramlaga kumtharaktuna chatpa haubaga tunglomday. Thoi na draw. Animag mamay fatfat leithorai. Nupa malip tuna leirami. Sanathoi momonok tuna kaurakliba adom dalai. Aduga haraw na. Da Prem do yam ngak na Sanathoi da mugyeng ngambada mugyeng tawtuna hairai. Thoi, kaino nang dorami saba? Nate nang sida kay doramino. Nupasina kanana. Ngamba laptak lepambadagi jangsilaktuna Sanathoi ki nagda lepi. Aduga lepliba Prem da kupthana yengai. Prem do khangra black machugi ama setli, grey machugi t-shirt ama litli. Adugi mathakta navy blue ki black na check chatpa figure shirt ama kudam do loina thandoi. Khudang dugi kudam do di phajili. Icham chamba khungup ama tongi. Samdo mangda yetlom da pairap loina thadai. Fashion oina thadaba nate yet kiling jumda bag ama yali. Ngambaga yengnabada kuchu sumana khara leishili. Sanathoi so nokmi Prem da yengduna. Ay college ka dore adugi admission do wala ini. Da Prem di yumda sungan handraba. Ngambaba masak takpagi mahutta onsinduna wahang oina hangjunbani. Prem sa dumak hangjilai. Handri haying handoini. Ado nanggalang minay kanano ba? Sanathoi do kumpham khangdri ngambana tap oktuna. Ay magi future husband haitare. Sanathoi da muk onsinduna Prem lom da mangak do haifit induna. Ado sana madi ganano. Sanathoi do ngambada ngak ni yengai. Numit pangani leibado nongmata ming kaurakdri. Aduga ngasi yam close oiba maongda kaurakpadada mangakbani. Latli tawduna pakatna kumai. Ay khoi da Prem ni. Prem di ngakna ngambada yengi. Ngambadi Sanathoi na ay khoi kainaga hairakpadoda khoidawdu khangsaw sawningbani. Adubu tapthaduna Prem da hanglai. Prem di sida kida walakpano. Prem sa dumak jamna kumlai. Ay sida graduation tawri. Handak last semester ni. Sanathoi da muk onsinduna. Ado Thoi, nangdi yumda kanaga handawre. Sida na kanaga laino nangba. Sanathoi do tapna mamay non tharaga mapira chena hairi. Da Prem, hayeng yumda halaka adum khangadawni. Laina da tum hango. Maloi na khangbani. Ay haujek thangwi banda leire. Bungoso yumda leidre. Prem tapna jangsilaktuna Sanathoi gi kokta tapna nan thabiduna. Kem khanuse ay leirisidi. Yumdugi condition hana na khangbagi maongni. Sanathoi na hairiba waduda thoina ngakpa poktana tawrakliba magi matawdo. Ngambadi pisum arai kay suklaga Prem da yengi. Jangsinduna Sanathoi gi khudang du pairaga maningda khara jingthai tapna. Sana ay jaklami. Nang emission do tawthorasi. Aduga jarunaba. Aduga Prem sanbiro. Sanagi thoina waru na hojikti. Magidi aina loina tawrni. Prem du Sanathoi di yenglai. Adudai ngambana pairiba khudang du da amok. Sanathoi ngambana pairiba khudang du tapna satokduna Prem da yengaga. Da Prem ay khoi su chatlagi. Ay so admission tawrabanina college karani. Aduda muk thengnarasi. Prem so wangangde tumin yengi. Sanathoi ngambada chatlasi haibai maongda mamay onselai. Ngamba so mang tharo haibai maongda magangto induna ingit tawi. Sanathoi so mang thaduna chatpa hawi. Ngamba Prem da onsinduna. Adudi ay khoi muk chatlokigi. Prem kumlakte adu magliptuna leihawri aniduna chatkiba maikaidu yengduna. Ngamba sa saurangna basakpamdani lakribado. Mangda chitpana Sanathoi ngambagi masakto ude.
Sum lakpada counter do yogdorapani. Ngamba chetlambadagi phat Sanathoi mangda thattuna lepsili. Halase, hayeng dorsi. Sanathoi ngakna ngambada yengduna. Kaidawraga haise? Hayeng dorsi lao, halase. Asi haiduna mamai leiduna mangthaduna jatkri. Upai leite Sanathoi so ngakna matung inaduna lai. Gari do thodokduna thorae. Wa ama phau ngangakdri ngambado magi thopa gari do tumin thauri. Chak se kaida jadoino. Ngambana wa ama phau banganglaktabaduda haiphet yengaga hangakpani Sanathoina. Ngambado second mari muk leiraka wahang oina hanglae. DM da tamduise ngasai nupa do tamboira. Nanga maga kai thongnino. Koiniro. Sanathoi do ngambagi wahangduda nukninglura mali. Nangmi tawna paukum do pirai. Ahigidi bungo, leina, aduga dabrem, moy ahom na pum namagni. Awa baso, nangay baso. Ay di makoy na inagdalay rade pum na makhang bangam gani. Haujik so khang ni, dung da so adu makhang ki gani. Ngamba gari do matay oirap na thaujin do na kami, aduga Sanathoi da munniging do na ngayhak lay. Aidi nangi punsida mariam to thongna dabra. Ngasi phaugi nangi warida aigi warigi mafam leitribra. Ngambana serious oiba maong da hairakpaduda Sanathoi do sor asangba ma hondoklaga tapna hairi. Aigi punsi warida nangi mafam amadi leirani. Thawai kanbirakpa ama hoina haisira. Natraga poklakpadagi penhanba ngamagdraba bungobo apenba ma bibibagini haisira animakini haisira adubo kaidawraba chamamnari ahingi punsiga mari thoknari brahaina ithanta songjabani adubo pokum phangdre aigi dadi mari su thoknari ahan bahuba mikupta aigi punsi warigi saruk ama soikre Sanathoi ngambagi waduda nukfit tawrai aduga wakhalduda khalli aidi nangum mamabu aigi punsiga mari thoknaba pamde isagi nungaibagi damak mingi nungaiba mungadabi nupidi ainate halasira wakhol thokna hairakpani ngamba gari du thaude ngaihak yengi tumin Sanathoi so wanganglakde mamai du thongnoromduda onthokduna laikre Ngamba gari do start tawduna thauduna mayumlomda halakle hotel da su changlaktre asa kayanga loinana thoklakibani adubu ma gari su tawdena adumak halakle somda binaga kesoga so tumin leibanati lonna kaya phongna kaya watanaribani dukanda phonda aduga marak-maraktana yumda mamangai tuina lakpagum kesodo bina hoigi yumdadi tuina laktre Dukandani kesodo churuk machayama chingduna lepli itaima phajana haibasida yadrabanina aroibo upaido sizinaba taridana ado aina khanmadadi yumda namsinuna thamgadawdi mande aduna matam khar yengki saibra ai su khallibanine ai angang thadoktuna yenghange lohongbadi lohongdri simadi chume binado kwamaru chaplambani Jab liptuna kesoda yengduna hairi Ngaikoni Aikoi manaki nui namanaba santodo Adui machanupido adugadi aina sum khanbada pau phaunarangwadaba maline Santogi machanupi haide moi mayambai machalina dura haise Hoini nahanduna angangdo karamba naroldabu pukhrina khangdene Angangdo aikoina sizinnarakpa yainane Sanathoina hairangani Aisu madumadi khanaudre Irai hek lai thore adoi teima leinado wari sabe aine kesodo do hainduna makok tunomi aidi aikhogi wari sifau makoi khangam gadrana ne khallibani ne kesodo pusumani suktinaduna binade yengduna hairei madui prem haiduga anise aishu chingnaribani khangbraina prem di tha amarombu pharamlani ne yumda laktaba Barada lay hayday ne college ka bagye. Oy ni mabudi
Ngahangidusu ma leitingai pangthogena khanbani adubu koromdagi lanbai thanbino khangde ama hekta paisilaktana yarisi kamai lerino haibado khangdoro thabuk pai khanaba ma gombina usittaba yaponte shomdana anido yum yorukpaga ngambadu kana amatada karimta hairamdana magi kada changaktuna ngaihak tumin phamung majida phami aduga phone du lokthokduna James ta call tawi hello James how kidawrage Sanjita call to aduga conference bureau kidawrage dawrado ngang lerano James to Sanjita call tawi pai khalakpaga conference pina duna wari sanai James na pairabane ngambana ai nahini da kainum thangene Sanjit na kidawrage hangu kaino nupiduna aina yamna pamba manadi aise hanna phawba yengningjaba adudi ai kamaina mangona naksene mado engonda kamaina free hene ai kamaga kamaina close oine doinoba James to hangnek tenok thori aduga nokna hai karina nang ngangi dobo ha nangi dudne Ojana satrada khangdabai hangangpado adugane chapi mana raiwane Sanjay sunokli kahina makhol thokdabi James ti nokpadu lepte James nang kinchani min hangise khumgedi leitadana James nokli bado tapna phatharaga Nupina nangna koire ama ani daga na te doso tha amada manga darulak sinsinana aduga nupi kamaina close oiduna hairdi nok tabani kaino Sanjay sunok minumi tauduna yarise James adu ngamba nang atopa nupida panba formula singdo panlage ngaba kaidino da ngahan kai koi banu pishimdu de moine ngonda formula pansilakpane aina paluba nate aina hinadaba moina close oidoi toropodo adadi chap manare haujikna nangna mo angang da tawrineba ha nangna hina kidabado ado mana mo hinadabane na khando kaino nangsho atopa mayeng James nang tumile horo kharaga saunung mane nangonda loina tainarakta na tokani Sanjina ani duna yena baduda tadatlaga as ani magam da ngai khose mana bukai hairige unabaga thai dana jele aduga ngasi nupa ma thingnare emission tawba chatpada yam close oiba shumale adu nupa do thingnabadai aina hangbu kase phajana pokompire ngahan khaina khomningdagum adudi manga sise mut khara nungai haibai wani ne James na amuk oja saduna ngai khose nayam haigase munata ahan badane close oidrido nangna soibani nang straight forward oimale aikhoida tawom ongdo phajana khangna driba angang du da tawshiladi kiduna ne adu maning han bata bani ngamba du mentai Sanjay su yausala chummi James na harise nangi ngang ni ngangoi khangdabado adu tawgan sauningna so phathaba kardam James na amok nupise phajabada ngawdaba sel paibada kalakdaba sune bari da leibani aina sumyengbada nang angangdo adu so adu manupi male aduna nang khara cheksinaba yararoi adudi ai kaidawne Sanjit na amok mage pamadu khangdoga mana pamido tawbiragane khara harahalo nupidi makoi ya pambu ubibase yam haraujabani nupi amagi wanate loina makine sidi James na amok aduga mana dab tawraga mage attention phangnabo honagano adu natabida mana nangwandagi expect tawdaba aphaba maongi thabak mayam tawragane mage attention phangnabo hono example oina nganta hogatba wa ngangbada ingna tapna ngangba etc mayam ama lekhre phana kuina wari sanai ahumdo ngambaso magi marup ani na hairaklibado munna tai wakhal choithoktana ani do supi baya advice piri tawba ya daba ngangadaba wangang sangang atay atopa mayam ama pongmok wari saraba matung phone thamnakri ngamba phone do mon manangta thanamlaga balcony adomda thorai Sana thoido swing do the pamdana atia de yingduna leirami
Wakal amada mangduna mi lakpaga mata khangdakai. Ngasai setkiba dress tu suhongdri. Ngamba changsinduna nakanda leiriba arm chair du da famthai. Sana. Tapna kaurakpani Sanathoi da yengduna. Sanathoi mamito leitharakduna kaurakliba lomduda yengai. Ngamba phamduna leirambaduna ngakna yengi. Sana kauge. Yaba nadra. Ngahan makai ngang batondagi khara hanthana hairakpani. Gyanmen tada Sanathoi so hoi haibagom mangakdunomi. Aduga mamaido nonthaduna lei. Lainagi manakta chalusira. Nang lainau ningdra. Nontharamba mamaido fat non kalai aduga hatho. Uninge. Lainau ninge. Nokfet tawra ingambado nokmi tawduna hairi. Adudi chalurase. Lao. Haujikla. Chakti charaba. Kawine. Ai chak chadriko. Ado nangdi charaba. Chadriye. Lao. Adudi chawrase. Nang hana kumamo. Ai phone do kana thaname. Amta lawrukige. Aduga chak chaba loiraga adum chatlase. Asi haiduna ngambadu magi karumda prap chatkre. Sanathoi di haraubada loijare leina unnarani khanbada. Anidu kitchen da chak punna chaminare. Ngambada hana chaba loi. Besinda makutu hamna. Chabada loiraga adum thoroko. Ai gari thaudomage. Ngamba thokre Sanathoi chabadu loisili prap aduga maso mapanda thorai. Gate manakta ngamba gari thaudokduna ngairaga leirami. Sanathoi so mamang sita kakhatuna phami. Ngamba pocketai phone du lokthokduna pirai. Se. Aikhoi lakani. Loshilamo koirusin hayo leinado. Sanathoi phone du logduna leinada call tawduna ngairamu haikre. Ngamba su gari du thauba haukre. Khara thauba haubaga Sanathoi do prap hairai. Aina jangbada mino radi kamai tawne. Adoidi kem khalunu. Aina fanaba tawge. Ado bungodo masu pusira. Mahadi school chatkri tudi. Hainaraga lawra lori kaino. Yagadrane. Yani. Anido pari hoigi school lomda hana lagduna principal da hainaraga pari supuduna nambol lomda haitharai. Gari do tinted window panbage manungda kana phami haiba kana so ode. Bina gi dukan du phauduna thaurai. Bina do mina pot leiba tamhaubodu urai. Kari so haina de. Pari di harauringai bina lehaubadu madi yengodre. Laina hoigi thongal mapada gari do khami. Aduga call tawduna kauthoi. Laina so thorakduna maningi thongdo hangdokduna karai. Parallel jeans ama selai white machuge chawrap tawba t-shirt ama khangrau da namsinduna setli. Black machuge belt ama phai. Aduga white color ge sneaker ama tongi. Khudangdana black na mari panba piktak tawba gari ama si. Samdo khara wanglap pulli. Mangduna khadang muk yauba sai khara nakan thadai. Yengbada khange Sanathoi ga khara ketnai haiba. Aikhoi mari kai chasige. Ngambana hangakpani pari do harau khumai. Loktak ta chasi bhai. Noyani diaraba. Laina nokladuna. Yaye loktak na phari. Aikhoi pari sei lam khanba yam haire. Thoi nang su yaraba natra. Yari. Mari do moirang lomda thaudarai. Laina di masagi miga kharaga koitabaga ngambaga so ikoi nadana adum wari sanakre. Ahum do moirang yaufau wa ngangna balepte. Kai dagi wari no pangsana sanai. Sanathoi marakta amok yaurakpa natana thoine yaurakte. Nokmi moina ngangnaribadudi tai. Sendrada thaujilaktuna gari do pak tawramlaga kumtharakpada Laina do Sanathoi da yengduna nongmi tawduna hairi. Welcome back. Taningdiko. Ngambana ticket kaktana marido mathaklomda kakhalai. Loire pari di haraubada. Mathak yauriduna bench tharibadu da phame. Pari di mamai du koile leiduna yengi. Chicha tu asam desi yengo silaune. Machigi makutu paiduna chingi.
Bungo, Chinganumi, Chichalakeba. Asi haiduna, Pamlambado Hogali, Aduga, Lainada on Sinduna. Ngahak Pamamugo. Hoi, Yang Rojalo. Machin Mokwani do, Makut Samnaduna Jet Grey. Lainado no Minumi Jet Kriba, Anidu the Yang Duna, Machin the Sole. Guiriudaba. Namin Mangani Kaktangaida. Ngambana Taraduna Kumlakbani, Laina, Nokladuna. Anduna Tie, Nasigi Saktam say, Nahanwaigi, Sanatoido, Ningsingali, Haujiki Senataba. Kainaise, Aidi, Gandadri. Wari Amata, Sumili Dramana. Lidida, Nasidi, Wabu Karabunganli, Nahan Kedi, Ugi from the Bagayawi, Wari Libadilardana. Lena do Nokladuna. Haujiki Sanatoy Bene. Ahani Sanatoina, Kamaido when Haisiba. Lena do no put the lip laga, Sora Sangba Mohondo Aduga, Tapna Haide Princess ni. Madi, fairy tale de our princess ni. Mayamgi, Mitana fam, Kalak na fam ni. Awawa masakang nagtaba, princess ni Madi. Adobo, Laibag kinungdam na. Mabo, Laibag tibilak titinhanbire. Ngambada, mamit anido, pulap amuk ginglak na makatara Sindre lagi matogom, maso, magi prince matingnare. Aduna, awawa pumbakog na, Madam Amagi, princess to oirani kana, harau jaribani. Dangamba. Aikoy toy say, Hanagi princida, Dangamba na hanjinan biyogo. Ngamba wangang lagde, Laina na ngang libado, mamun na tari, wakal tuitok na. Laina sumakatara Lairik lay suda, awat palay tabani. Kiba mo ba, koy balang ba, ngam kailita na pambini. Sining bata set, chaning bata ja, mangaw ti inahurag bini. Milay kiti hay na, imana to inangang bani. Ngangi hay to na, hanbi banate, he na dumhenjan bini. Adubo, jahi mangagi mamangday. Adugo mamasak to, machit ama pa ukidre. Nok pada, makol hawi hay to na, machin mina ba to. Kuire. Mana makul thok na nokpata kidaba. Jahi mga hele. Jahi mga gimatung. Ngasi. Mana frokset po orisine. Aray bagi wahay duda konjel do ole. Nik lauri. Mit anido irana thali. Nakando ontok na mapido pat nantoi. Ngamba wangang ni kauri. Tumin majiling da pami. Second karagi matung majinda tap na sola Princess.